Howzik ngahaki mamangda Sisipurda ban hwkhre gari thugaiba hawkhibagi video social media sinda viral oirakre. Kuki na Nongmei kapthorakhre sinam khulgi khunjasing mi painare hairi Imphal district ki sinam khulga tainaba Kangpokpi district ki Wakan Hill range dagi kuki khulai paiba singna Nongmei round kya kapthorakle khunja misam sing mi paiba pokna de hairi press na phangba paw na hai nahan midang pung 8 rom tabada kongba marugi mathakta leiba Wakan Hill range dagi kuki khulai paiba singna Nongmei round ahumari kapthorakhra matung ngara yuk pung 10 rom tabada amuka hanna Hill range adumakta dagi kuki khulai paiba singna Nongmei round tarani thoirong kapthorakhe Nongmei kapthorakphagi makol tabada thanghana leiriba sinam khulgi khunja singda mi paiba pokhale hairi kuki khulai paiba singna hanmidang amasung ngara ayuk Nongmei kapthorakhiba Wakan Hill range asi Kanglopi irang manungdagi CRPF ki ngak sen makhada leiba mafamne masiga naknana leiriba sinam khulgi aroiba sarukta Manipur rifles ki kangbu amana ngak sen bagi thabak tawri kokina Nongmei kapthorakhiba du sinam khulgi khunja singbu mifai hanaba chatharakhiba oiramba yai hairi panba yabadi center ki lamjing makhada Chief Minister hwkhre sana lusingba anauba government ama semlakpada Kuki MLA ahum yaukhiba dubu Kuki militant singna akanamo ongda yaningdaba phongdok nadibane Churasanpur ki irangda aso apan hwkhre Kukizo miyam ki apambagi mayokta Kukizo MLA kharana hwkhre sana lusingba anobalenga asida yauksin kibabu yaningdaba uladuna Churasanpur da naha kyana irang sagalakpadagi security force na tear gas cells sing kaptuna irang laksina bahonakre security force ki gari kaire irang haurakpa sing aso apan yaunakre Pawgi likhun singna hai ngara ayok nupi singna Churasanpur gi tuibong da thoraktuna nem sakip kena anobalengakta yauksinduna Deputy Chief Minister ki phamlau khiba loinana Churasanpur AC ki MLA LM Khote amasung Tipaimuk AC ki MLA Ngursanglu Sanate na anoba government asigi Chief Minister amasung Minister sing wasak lobagi thoram yaukhiba dubu yaningdaba phongdokladuna nupi sing aduna khongjang sangsin khibane Khongjang aduda nupi anina makhutta jeriken ama pairaga maduda yauriba mahi adu masada haijinnaba honabagi video social media singda viral oirakhe adugi irang adu loi khraba matungda rang numidang wairam masing yamlaba nahasungna thoraktuna lambida ter mai thabana singba chathaba horakhe madugi matungda irang adu hena sauk thorakpaga loinana kangsi khingduna lambida irang sagalakhe security force na supamdaba thodok thoksanaba amasung irang adu laksenaba honabada chauna muknarakhe irang adu hena kansilakpadagi security force na nahasing aduga muknarakhe amasung masing yamlaba tear gas cells sing kaptuna miyam adu tan khainaba honakhe irang sagaliba nahasing aduna security force na tolakpa gari ama thongnau gi mingsel thugai khi security force ke kangbu dasu nungna thajinduna tanba haurakpadagi security force na kanamo ongda miyam adu laksinaba tear gas cells sing kapkhe pawgi likhun singna hai irang sagalagliba miyam aduna Churasanpur AC gi MLA LM Khote gi yumda thomjinnaba honakhe irang adu numidang athengo phawbu sathake hairi amaromda Kuki MLA singna government asida yauksin khibabu yani daba phongdokladuna cycle dasu Meeoi kharana nemsa kibgen Ngursanglu Sanate amasung LM Khote gi mitam sing puthoktuna lambi mayada thamlaga miyam gi warap ki mayokta government na amasung MLA singna tauki haibagi damag yaning daba phongdokladuna mai thakhe nahan Delhi ra Kuki sing maroina nupi sing tholaktuna Manipur baban mamangda kholaw sing lauduna nemsa kibgen government sembada yauksin khibaduda yaning daba phongdokhibasu laikhrabane oiragliba phiba masida Churasanpur da ngasi pung 12 gi shutdown tawbaga loinana khongjang sangsenaba thaurang tawbaga loinana Delhi gi jantar mantar da su Kukizo phuruk ki miyamna khongjang sangsenaba thaurang tawkhre hare Nakala maromda Kukizo Council ki Enforcement and Publicity na thadorokpa cherol amana hai Kukizo ki MLA kharana Manipur lengak sembada saruk yaw siliba asima KZC su group sing amadi MLA sing na punna laukiba warep adugi mayoktani Central amadi state lengak na Kukizo miyamna taliba legislature laiba union territory ama laiba asigi constitution gi matungina piduna political gi oiba settlement ama poraktringai da lengak semba yawdana ba laukiba warep adu tungoinaraga Kuki MLA kharana khong thangjalakwa akanamong de yaning de thokliba kaluk ki irang asigi sabsaba political ge waroshin ma porak tringai da lengak sema da saruk yapham thokte maitai phuruk ki mihut singna namna yauriba lenga ama semba matamda Kukizo miyam gi mihut singna saruk ya silba asimak makhoisu aikho gi yeknaba ga punna chatmina bani haina lawe MLA sing asina lawrakliba khongthang asima Kukizo miyam gi chaina na thairaga masagi kaluk ki Meeoi sing gi thajaba manghan bani Kukizo miyam gi unity amadi ihol nam thaduna
ꯊꯝꯂꯒ ꯊꯥꯖꯕ ꯃꯍꯥꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯦꯖꯦꯠꯁꯤꯅ ꯂꯨꯝꯅ ꯂꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ MLAꯁꯤꯡ ꯀꯨꯀꯤꯖꯣ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯂꯣꯏꯅꯅ ꯀꯨꯀꯤꯖꯣꯒꯤ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ MLAꯁꯤꯡ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤꯖꯣ MLAꯁꯤꯡꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠꯀꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯑꯣꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯁꯤꯁꯤꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯏꯔꯥꯡ ꯐꯅ ꯍꯧꯗꯨꯅꯁꯨ ꯅꯦꯝꯆꯥ ꯀꯤꯞꯀꯦꯟ LM ꯈꯧꯇꯦ ꯉꯨꯔꯁꯥꯡꯂꯨ ꯁꯅꯥꯇꯦ ꯗꯤꯜꯂꯤꯗꯒꯤ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯃꯤꯐꯝ ꯌꯥꯎꯈꯤ ꯍꯥꯏꯔꯤ ꯉꯔꯥꯡꯗꯒꯤ ꯍꯧꯈꯤꯕ 12 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ 3 ꯁꯨꯕ ꯃꯤꯐꯝꯗ ꯗꯤꯜꯂꯤꯗꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯀꯦꯟ ꯑꯃꯁꯨꯡ MLAꯁꯤꯡ ꯉꯨꯔꯁꯥꯡꯂꯨ ꯁꯅꯥꯇꯦ ꯑꯃꯁꯨꯡ LM ꯈꯧꯇꯦ ꯚꯔꯆꯨꯑꯦल ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯨꯜꯅ ꯆꯤꯡꯕꯗ ꯅꯠꯇꯅ ꯗꯤꯜꯂꯤꯗꯁꯨ ꯏꯔꯥꯡ ꯇꯧꯕ ꯃꯔꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯚꯔꯆꯨꯑꯦल ꯑꯣꯏꯅ ꯗꯤꯜꯂꯤ ꯃꯅꯤꯄꯨꯔ ꯕꯥꯕꯟꯗꯒꯤ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯗꯤꯜꯂꯤꯒꯤ ꯃꯅꯤꯄꯨꯔ ꯕꯥꯕꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯕꯥꯕꯟꯗ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯃꯌꯥꯏꯗ ꯐꯝꯂꯒ LM ꯈꯧꯇꯦ ꯑꯃꯁꯨꯡ ꯉꯨꯔꯁꯥꯡꯂꯨ ꯁꯅꯥꯇꯦꯅ ꯃꯇꯥꯏꯗ ꯐꯝꯗꯨꯅ ꯉꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯒꯕꯔꯅꯔ ꯑꯦꯗ꯭ꯔꯦꯁ ꯄꯤꯗꯨꯅ ꯍꯧꯗꯣꯛꯈꯤꯕ ꯁꯦꯁꯟ ꯑꯗꯨꯗ ꯍꯥꯎꯁꯇ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯄꯨꯟꯅ ꯃꯦꯝꯕꯔ 94ꯅ ꯃꯁꯥ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯀꯥꯡꯄꯣꯛꯄꯤ ACꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ MLAꯁꯤꯡ LM ꯈꯧꯇꯦ ꯑꯃꯁꯨꯡ ꯉꯨꯔꯁꯥꯡꯂꯨ ꯁꯅꯥꯇꯦꯅ ꯚꯔꯆꯨꯑꯦल ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLA 93ꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯕꯨ ꯅꯣꯡꯃꯩ ꯆꯤꯟꯗꯣꯟꯗ ꯃꯆꯤꯟ ꯃꯦꯟꯕꯁꯤꯡ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯪꯇꯞꯄ ꯄꯥꯝꯃꯤ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯕ ꯉꯝꯍꯟꯗꯅ ꯅꯣꯡꯃꯩ ꯆꯤꯟꯗꯣꯟꯗ ꯊꯝꯂꯒ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯂꯣꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯇꯞꯄ ꯄꯨꯔꯛꯄ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟ MLA ꯀꯥꯡꯉꯨꯖꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟꯗ ꯅꯧꯅ ꯁꯦꯝꯈꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯎꯠꯅꯕ ꯄꯨꯈꯠꯂꯛꯄ ꯃꯣꯁꯟꯒꯤ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯁꯇꯒꯤ ꯃꯦꯝꯕꯔ ꯀꯦ ꯔꯟꯖꯤꯠ ꯁꯨꯒꯅꯨꯅ ꯍꯥꯏ ꯒꯚꯔꯅꯔꯅ ꯂꯩꯉꯥꯛꯄ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯃꯤꯌꯥꯝꯅ ꯈꯪꯂꯦ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯪꯇꯞꯄ ꯄꯥꯝꯃꯤ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯔꯣ ꯍꯥꯏꯅ ꯂꯥꯎꯔꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯗꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯥꯎꯔꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯒ ꯂꯩꯔꯤ ꯉꯁꯤ ꯐꯥꯎꯕ ꯄꯤꯁ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯥꯎꯕꯗꯤ ꯇꯥꯗꯦ ꯔꯟꯖꯟꯅ ꯍꯥꯏꯈꯤ ꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯏꯪꯇꯞꯄ ꯄꯥꯝꯂꯒꯁꯨ ꯃꯆꯤꯟꯅ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯥꯎꯕ ꯉꯝꯍꯟꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯈꯪꯉꯤ ꯆꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯅ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯇꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡ ꯄꯥꯏꯔꯒ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯒ ꯂꯩꯕ ꯎꯅꯔꯦ ꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯥꯎꯕꯒꯤ ꯃꯍꯨꯠꯇ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯎꯍꯜꯂꯒ ꯊꯝꯂꯦ ꯍꯟꯗꯛꯇꯁꯨ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 12 ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯕ ꯅꯨꯃꯤꯠꯇ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯃꯤꯌꯥꯝꯅ ꯚꯤꯗꯤꯑꯣꯗ ꯎꯅꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯄꯟꯕ ꯄꯤꯔꯤꯕꯁꯤ ꯊꯤꯡꯗꯕ ꯌꯥꯔꯣꯏ ꯆꯨꯝꯅꯈꯛ ꯆꯤꯟꯗ ꯂꯥꯎꯕꯅ ꯌꯥꯔꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯅ ꯍꯥꯏꯔꯒꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ MLA ꯔꯟꯖꯤꯠꯅ ꯍꯥꯎꯁꯇ ꯊꯝꯈꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯂꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛꯅ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛ ꯊꯃꯣꯏ ꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯂꯩ ꯃꯍꯥꯛꯅ RDNPRꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯄꯣꯁꯠ 63 ꯂꯧꯅꯕ ꯅꯣꯡꯃꯗ ꯑꯦꯛꯖꯥꯝ ꯇꯧꯔꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯀꯔꯞꯁꯟ ꯑꯃꯠꯇ ꯇꯧꯕ ꯌꯥꯍꯟꯗꯅ ꯊꯕꯛ ꯍꯥꯏꯗꯣꯛꯈꯤ ꯃꯗꯨꯃꯛꯅ ꯃꯍꯥꯛ ꯑꯆꯨꯝꯕ ꯈꯔ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯅ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯣꯛꯀꯗꯕ ꯗꯤꯃꯥꯟ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯣꯛꯀꯗꯕ ꯗꯤꯃꯥꯟꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯍꯥꯟ ꯋꯥꯁꯛ ꯂꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟꯗ ꯅꯧꯅ ꯁꯦꯝꯂꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯊꯥꯖꯕ ꯚꯣꯠ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯄꯤꯀꯔꯅ ꯍꯥꯎꯁꯇ ꯃꯣꯁꯟ ꯑꯃ ꯄꯨꯊꯣꯛꯂꯛꯈꯤ ꯍꯥꯏꯔꯤꯕ ꯀꯟꯐꯤꯗꯦꯟꯁ ꯂꯧꯅꯅꯕꯒꯤꯗꯃꯛ ꯃꯣꯁꯟ
adugi khanabada opposition gi maikaidagi saruk yaraduna okram ibobina hai mahausana Manipur da laminariba phuruk khudimak ki miyam asi phana warabasu ware haigandaba pangnungda nungai thoklaga leibane adubu thokliba irang asina maram oiraga phuruk khudimak waba yaba loina ware democracy satpa leba amada miyamna khanba mihutna sasan tawjagadaba adu state asigi law and order na maram oiraga government of India na state asida president rule thamkhibo oiramgani president rule thamlingai marakta governor na sasan tawringai state asida mateng pangliba chief secretary dagi hauraga bureaucrat officers singna masa masagi daita adu loning dabadagi aduki matik sakhat thaurangi thabakta apanba oikhe president rule manungda miyamgi sakhat thaurangi thabak sin government ama laklaga tawjagani habagi wakhalonda development gi thabak khudimak na thairaga thamba sina sotharaga leiriba state asidadi aduki matik awaba ohenkhe maramaduna miyamgi mihuna lengak semjaraga sasan tawrabadi praja na bureaucrat officer da hek hangba sangbada hagwaiba phawwa adu magi mihutsing amadi minister singdadi totna tinaraga leibana wa khudimak haiba ngame maramaduna democracy satpa leba asida tangai phadana miyamgi mihut semba government ama leiba habasi yamnamak mathau tai hana phongdoke opposition gi maikaidagi di government na torokpa aphaba thabak singdadi mangthana songthoktuna laklibane government na war on drugs athanabagi thaurang house ta putholakpada opposition oiraga su mapung phana support tawgani hana phongdoklaga su lakhibani haina okram ibobina phongdoke Kuki single loina gano thadau oina adumak layu haina thadau inpina nem sada thukkhre Yumnam camp sana lusing bolenga asigi deputy chief minister oiriba kangpokpi assembly constituency ki MLA nem sa kibgena Kuki sing makhoigi organization amadi separatist ideology singdagi lapna layu thadau ama oina thadau singi phangpham thokpa hak sing mapung phana phanghanaba honabiu haiba wafam thadau inpi Manipur TIM na thadrokpa serol amana phongdorakle Serol asina hai nemsa kibgena deputy chief minister oiba asimak thadau phurukki oina ihan hanbani state asida nakhai sengdana any Kuki tribe haiba kumja 2011 ki census ta Meeoi lising konipan sahung kunmari laikiba Meeoi sing asina taba Kuki laiti haina thadau singna mamangdagi adumak phongdokladuna lakli haiba wafam thamladuna nemsa kibgen asi Kuki centric narrative ko loinabagi mami ama tariba asmak yara laibak thibane Kuki sing makhoigi organization amadi separatist ideology sing makhatana loina gano haiba wafam thamlakle nemsa kibgen asi thadau phuruptagi mai pakpani any Kuki tribe tagi midem oina thokpa nate haiba wafam phawdokladuna serol asina hai thadau amadi mitai singi marakta leiriba thajanaba sina maram oiduna imphal da laktona leiba amadi mathau tawbada kanagumba amatana ayetpa pigadaba laite thadaugi Meeoi kya imphal da leiduna adumak tongan mafam singda sangthok sangsin tawri Kuki supremacist force na thadau singda pirakliba tongan ba saitheng singdagi ngakthok namba thadau phuruptagi kakiba mirep ama oina honaba yaba honabiu haiba wafam thamladuna sugi leiriba agreement ningthinanga o separate administration yauna union territory gi demand tanduna Manipur thugaina ba honaba singi mayokta thabak taw haiba wafam phongdorakhre Deputy CM Losi Dikhona Modbungda Satuna Kuki miyamga unadauri hairi Manipur gi anauba deputy chief minister oiraba Meeoi assembly constituency gi MLA Losi Dikhona lakliba thangja numita kangpopi district ki modbungda satuna Kuki nahasing unaduna wari sanaraba yari ngarang deputy chief minister ka unabada Losi Dikhona hai Manipur gi hojik leiriba mite amasung Kuki singi muknaba marakta deputy chief minister gi thaudang sinarapasi yamna lumna lawbaga loinana miyam gi yaifana pathabak sing lokhatke khalle chief minister yumnam khemchan gi miyang makhada deputy chief minister ama oina sinarapa thaudang sing yenglaga ahanbo oina lakliba thangju numita kangpokpi district ki modbungda satuna mafam adugi Kuki sing unaduna wari watai sanaruge haina khalli haba wafam thamlakhe mahake assembly constituency Meeoi miyamna mahakpu okadabagi ngaiduna leiri haiba wafam thamladuna deputy chief minister na hai okadabagi ngaiduna leiraba society puraknabaga mari leinana chief minister na sinabirakpa thaudang aduna hena maru oi haina khale masina maram oiduna mahak masage assembly constituency gi miyamga unadringai gi mamangda modbunggi Kuki miyamga hana unanaba thaurang tawbani haiba wafam su thamlakhe Losi Dikhona hai miyamgi anauba lenga asina yamna daita leiba deputy chief minister gi pham sinabirakpa asida singi tribal ama oina Naga ama oina mitai amasung Kuki gi marakta leiriba muknaba asida wakhal taminaduna mahausagi nena taba phibamda puraknaba puksil sengna thabak tawgani hairi nena taba phibam leitana amadi mahausagi phibam da lehandana chawkhatpagi lambida manglomda changsinba ngamloi haiba wafam thamladuna mahausagi nena taba phibam da hanjalhanba haibasina ihan hana tawgadaba thabakni haiba wafam mahakna thamlakhe
Manipur da khundareba phuruk khudimak masa masagi phuruk ki oiba wakhal leramgani adumonamak lamdam asida communal harmony thamnanaba miyam punna tapna wakhal taminanaba honagani haina palladuna deputy chief minister losi di khona hai government semli basi miyam gi damak sembani government na tawiba punamak miyam gi ne government na puksia sengna thabak tawduna tawriba thabak sing miyam da manung mapan phawna uhanduna khanghan batai leptana honaduna amaga tapna wakhal taminanaba hotnaba mathau tai haiba wafam su thamlakhe bosem na sub standard oiba se singlokhle hwkhre badu lalam le haina desam na phongdorakhre academic session 2026 ki bosem ge lairik amadi answer sheet number ge se supply tawbada sub standard oiba se sijinarong khibasing adu lokhle haina bosem na hai ki bo wafam adu namthak oiram le haina desam ge secretary education oinam romesh na thador poserolam na hairi zero duna makhata na hai academic session 2026 ki bosem ge lairik amadi answer sheet number ge se supply tawbasi mahairoluk asina asoba scam amani haina sabchaba khudamga loinana miyamda amadi authority da puthoktuna khangankhre issue asigi matangda mahairoluk asina sanctionba khongjanga mari leinaba authority ga unaduna wari sanabada supply tawribase asi sub standard oi haibasi masana haijabaga loinana bosem gi watermark yaudaba sub standard oi base singasi lokhale amadi mafam sana thamkhre haba wafam sing phongdo polai khabane adubu mahairoluk asina board asigi makhada laiba printing press singa chatuna yengsin badadi board asina lokhale haikiba sub standard oiba se singa du lokhalam daba amadi makhata na larik namtharamba thengnare bosem na sub standard oiba se sing lokhale hana harakiba wafam adu namthak oiram lei maramasina nauno wasak lawraba lega asina high level inquiry committee ama semduna hiramasigi matang da thigat piyo hiramasigi matang da mahairoluk asina high level inquiry committee ama semlaga thigat pinaba Manipur gi governor du memorandum pisin kibasu laikhrabani haire Meeoi Pangal MLA da cabinet minister P dabadagi penadre hari handak naunu sem kiba anau balenga asida lamdam asigi Meeoi Pangal ge MLA ahung gi manung da cabinet minister pirak tabadagi minority phuruk ama oiba Meeoi Pangal sing penadre Manipur gi naunu semlak lebalenga asida lamdam asigi Meeoi Pangal MLA ahung gi manung da amada ministerial post pi ga dabane handak law thokadoriba ministerial gi post da yorok tab taragadi amso amadi miyam gi pullaga akan bu khongjang silagani haina all Manipuri Muslim Students Organization amso ge maikai de gi thamlakle hiramasigi matang dengan press club tapang topo pau gi mifam da amso ge president Imtiaz haibok mayum na hai Manipur gi leiriba Muslim MLA ahung gi manung da MLA amadi ministerial post pirak tabatar abadi BJP JDU NPP maroina NDA gi alliance Manipuri Muslim singna khudaba mafam singda boycott tawbugi khongjang sangsilakani lakadoriba komja 2027 da pangthokadoriba general assembly election gi mikhalda hairiba political party sing asigi mayokta amsona Manipur miyam ga khusamna duna campaign tawrakane Manipur Muslim gi mahut atopa phuruk na senba yaroi Manipuri Muslim da su atopa phuruk ki mahut seluba yaroi masi khangminaba mathau tai Manipur gi Meeoi Pangal MLA ahum asda cabinet minister pham pirakadabani masida piraktaba tarabade miyam ga loinana amsona akanba khongjang sing sangsilagani hariba ministerial post natraga power sharing da Pangal singbu namthaduna thambilbagi maong da laklabadi ihogi sebau tawba oina thokani hana phongdokhe Madhya Pradesh ki health center mapada nurse kaptuna hatkhre hari Sahagar Community Health Center ki gate ki hek mapanda nupi staff nurse sama Nongmei na kaptuna hatkibagi matung Madhya Pradesh ki Sagar district ta yumsa kaisa ki numidang da Meeoi ba amasung akibana thumhatkre Police station dagi sumnagi meter chani rom tamak lapa misinba mafam amada tamthirba mihar adu pangthokibane thodok aduna lamdam pumba adu nikhankhre amasung nupi singi safety ki matangda haksinba wahai sing hangnarakre laikidraba nupi adu Sahagar Community Health Center da staff nurse sama oina leiba masagi sahi kungamangarom surabi dipsikha sadhar kawi mahaki numidang duty puba haugadaba mikup kharagi mamangda numidang pung nipalom tabada Nongmei na panduna mahak mafam adu da sikhe ahanba paugi matungina dipsikha na health center adugi mapung oiba changpham adu da leiringai amasung mahaki duty hauramdai da khanghauduna sakhangdaba nupa amana mahaki mangda thamke attacker aduna mahak pulaimai da inthuke amasung Nongmei maru ahum kapsinke Nongmei maru sing adugi ama mahaki managanda pankhe naha oiribin nurse adu e mayam ama thokpana mahak wan thakhe e ka hera thokuna maram oiduna mahak mafam adu da sikhe Nongmei kapa Meeoi adu khudakta mafam adu thadoktuna cien khre hari
Meghalayada coal mine da pokhaibada yamdrabada Meeoi tara sikhre kayana thiba khangdre hari. Meghalayagi East Gentia Hills da leiba Loneada moongda salaiba coal mine amada khanghaudana pokhairakpadagi Meeoi kaya sikhre amasung kayana thiba khangdre hari. Coal mine da pokhaibagi thaudo asida sikhiba mising tongan report phongnarakle report amada Meghalayagi DGP na pokhaibagi thaudo aduda sikhiba sinmi tara taruki haksang recover tawba ngamle haina thongdokkhre hari. Adubu paw si kadai phawba chumlabano haibadi khangba ngamdre haujuk phawbada pokhaibagi thaudo asida yamdrabada sinmi taradi sikhre hana thajanari amasung atopa kayana thiba khangdana leiri hari. Thaudo asi ngara ayo anganbada thokibane pokhaibagi thaudokta sikhiba sinmi ayamba Assamdagi laklaga mine asida thabak suba miyoising oigani thajanari. Khanghaudana pokhairakiba adu red hole mine da dynamite sijinaduna pokhai hanaba honabada soibadagi sinmi singna pokhaigadaba mafam adudagi lapthoktrinaida soibadagi pokhairakiba oigani thajanari. Red hole mining asi kumja 2014 dagi hauna National Green Tribunal na athingba thamkhaba practice amane hauzik state disaster response force amadi Meghalaya police na rescue operation leptana chathari haidi. PM Modi ge Assam khongsat kamari lenana section tharang lokhatpa hwkhre. Thasigi taramari da PM Modi na Assam ge Moranda lakadoriba khongsat kamari lenana Assam ge chief secretary amadi DGP na review mi phampang thoktuna security ge oba section tharang lokhatpa hwkhre. PM Modi thasigi taramari da Assam da leiba national highway gi sarukta semgatkhiba emergency landing facility aduda ahanbo ina prime minister ge aircraft landing tawduna state asida thunglagadabane chief secretary amadi BJP na pangthokiba mifam aduda security arrangement khaktanatana Modi ge khongsat asiga mari lenana traffic management ground control amasung highway masang asida PM gi aircraft landing tawba amasung paikhatpagi mari lenaba technical gi oiba thabak thoram singi matangda kupna khananai na khiyari. PM Modi khongsat asida Guwahati amasung North Guwahati samna haliba thong Kumar Bhaskar Bharma sangaram gadawri hari.